Real voice ta dom bo mo khana taram no oxygen jabaga loina na marui ba Pao Khara sum taminasi Russia mati Ukraine gi lan Bakhmut ko mo pam da yam namak sathi bagi wani lan ase chahi pha gi baga loina na Russia gi side gi lan sathi na amuk kankat hankre Bakhmut ti Russia gi khudum da almost chandkre Bakhmut asida tarake balan angak pani hairi news report amana hai Bakhmut ta Ukraine gi army chamga hena siki amasung civilian su chenakre Bakhmut tum tak pagi aroi bipibam oi baga loina na Russia gi khutta chatle hai be yare Amarom the Pentagon America the hierarchy Bakhmut lobana lan ase Russia na lore haibadi aroi side ama the Ukraine gi help to haiduna France the Emmanuel Macron gi matakta public yamna sauna kare protest yamna chauna tawkre adumak oiraga su France na Ukraine gi damak fighter jet khara pirakani haina final wa takre Bakhmut East Ukraine gi Donbas region gi manung chanbani Side amada Russia masama ki manung da suwa mayam amani Wagner group ko wa Militia group amana Ukraine da lan gi damak thajin ki lup adugi luching puren Yevgeny Progin na hai Kremlin gi side gi lan asigi damak matik chana kulai PD masilai bak thiningai ni amarom de Ukraine na hairi Bakhmut completely fall oidri makoi gi commander singbu Bakhmut thadok pagi order pidri Bakhmut amani thangna waina mafam sing hell type ki phibam ni haina Majarenko koba amana telegram post amada phonglaki lan asina future kari uhendori ba kana so haibungamde Taiwan gi defense minister na ngasi suddenly makoi gi defense wing sing da wafam mo phongdoki madudi chatli ba chahi asigi manungda kanghaudana China gi army makoi gi territory da changlaki ba yai madugi damak complete preparation da tawduna leifam thoki minister asina makhata ki ningthi jana prepare da layu aikoi gi lam da changbaga fire the first shot oigadabani haukiba matamda Chinese plane jahasing loop yamna naksil lakiba yaukre minister asina uba khangba amadi lairamgani Chinese singna manungda kari plan hotliba China di lumduna lairibani makoi gi area thok sauthok hanba amadi super power khanghanbagi damak Assam da HSLC exam chathari adubu social media da students amadi students ki mi singna exam hall gi mapanda unfair means tawbagi video khara viral oikre masiga loinana mathematics ki question mobile da circulate tawthoraktuna social media da viral oikibana Assam gi chief minister gi asaw pandagi lanthokre Dr. Himanta Biswa Sharma gi apambadi Assam bu chahi ani ahum sigi manungda developed state ohen ba pambani unfair means sijinnabiyu mafam sing da exam close tawraga tungda special exam logani haikre Nahan Greece sathina kallaba train accident am oiki maduda miyam sikre marwaina train aduda satra satri sing yamna yauki asi bahchang sing matat tatkibana sak khangbada awaba oire DNA test tawbu mathau changli amorom da relatives sing asaw ayobadani 57 CK amasung 56 amana hojiksu missing oiri satra kayadi makoigi university singdagi halakpani loiduna train department ki thaupubu sing ki ignorance tagi thokiba thodokni hairi train amana lan track amada ta chensi lakhibani madusu 200 km/h gi speed tani hai Pakistan ki economic fibam phatri hojiksu adu phanaba kan hotnari IMF tagi mating phangdabana maram oiraga makoi gi paisa gi value su amuk henna hantakre amasung pot chei tang bhegat kre Pakistan ki barwai ba problem senja thumjani government na kaithorak pachana thaknaba public yodringai marakta kanglup amana haina thokpagi chatnabiyam da lai hairi pumnamak asigi against ta ngangliba mabu sittagi lauthakibagi maicha khangliba Imran Khan gi speech mayam su makoi gi television channel singna broadcast to bidre aduna magi voice to mi khuding da thungba ware hairi Rajya Sabha ki MP amadi iningthau L Sana Jaupana haiki hojik ase maitai sing khan thabagi time oire future gi tamak mahak no phom se Manipur da maitai population hantarakni haibiki mityeng ama thamlaga haiki bani mayang Imphal Chabung Company Yairembam Laikai Huidon Lairambi Temple gi inaugural function amada phom se thamki bani Bangladesh ki South East thangba sarukta matam amada Burma dagi chenarkhiba Rohingya refugees sing makoi gi camp satuna leifamda mayam da kana sakre miyam gi leifam sakre Rohingya sing gi awab ngaktani makoi ne leiriba se Bangladesh ki ming leiba Cox Bazar ki naktani pikna chinna satuna leiraba yum lising ani mai ne chaktun ut ohenki makoi gi tamak mayam amuk tension oiri so thanks for watching